Bayang tabiru khai puno pu image TV na taramna okchabaga loina Brajesh Kumar na khurumjari ngasigi maruwe pauda Bishnupur district ki relief camp ta laiba imet angang singi damakta Bishnupur district relief camp sports program youth affairs and sports minister Govindas Konthokjamna hodokre Maitei haina mingthonba social networking mobile application ama ngasi Maheswar Thonaujamna launch tawkre Lan su soknagani aikhoina ngamnabasu tawgani development tawbasu lepa yade haina Kakching SC gi MLA M Rameswarna haikre loinana BJP na Mizoram bu thoido hendokwa phom ama ohinanaba warep laure haina Prime Minister Narendra Modi na video da Mizoram miam da paujel pikre mapungoi pau lobirasi Bishnupur district tongan relief camp sing da lairiba inmet angang singbu masamau fana thambaga loinana national amadi international gi thakta players sing puthokna nabagi pandam da Bishnupur district relief camp sports program ngasi Bishnupur da ahan bo oina Manipur lenga ki youth affairs and sports minister Govindas Konthokjamna hodokre loinana relief camp ki angang sing da football sanabada changba masak sing football khongup moza sengard Con, marker, boots, uniform, tracksuit, amadi t-shirt singsu yantoki. District Administration Bishnupur na Sinduna Ningthokonggi Mangolnganwi College da pangthokiba Bishnupur District Relief Camp Sports Program haudokpagi thoramduda Manipur lenga ki Yas Minister Govindas Konthokjamna Chief Guest Bishnupur gi Deputy Commissioner Laurembam Vikram na thoramgi President amadi Moirang SC gi MLA Thongam Santi na Guest of Honor oina saru yaki Chief Guest oikiba Minister Govindas na haikibada mioi lakh 30 rom labor state asina India gi khwaidagi hena masing yamba sanori puthokpa state ama oiri Bishnupur district asi chana khotnabada thawai yawa district amani maram aduna lenga asina munna khallaga ngasi asi Bishnupur district ta ahan oina Bishnupur district relief camp sports program asi hodokpani Sembada thokadaba angang sing khangatlaga lengakna fajana semgani aduna isa singna lairiksu fajana tamba aduga sanabasu isa na pamjaba discipline da thawai yauna sanabiu haike District sports development fund DC na sembi ka biba sakaso mashaka koi bosin si kalkata de le bani hai aduna base hai apne binane base to mere aduna maine shastra hai madi yamna ki jagah thawai yauna matam pannana sanala madabani ai jage DCL Bikram na hai sana khotnabana angang singda lairamba psychological problems sing adusu fanba ngamlagani district asida lairiba sports association singa kanna khotnamina duna sports ki program asi mai fakna naba khotnamina si angang sing asina pamjaba discipline singda coach singna takbi tambigani aduga sanabada sangba diet sing chu pigani haiki relief camp ta laiba angang punna lisingba chama humputaruk na sports discipline kuni thoida masa masaga chanaba discipline aduda oza singna fajana takpi tambigani hari takpi tambigadu coach sing da su lupa lising manga khusinaki loinana South Asian Football Federation under 19 da champion oirakraba moirang lagi Arjun oinam da su memento piduna ikai kumnaba utki Health Minister Dr. Sapam Ranjan Haikre Medical Education ki Directorate ama lingnanaba State Cabinet na lawkiba warep asina health care ga mari leinaba mahima sing tambada chauna kanaba piba ngamlagani wafam sing asi lenga ki makhada chalaiba ampel da laiba College of Nursing lingkhat kiba chahi 12 mapung parapagi mapok kumon thoramda mahak haikibani College asida basic nursing ahanba semester tamlibi
Mahirosing wasak lobo yauna college asigi multipurpose hall da pangthokkiba thorom aduda Mr. Ranjanna nursing lam asida khongdaduna nursing care gi loksing lerabasingna sinpham asi thadoptuna atopa sinpham da changge habagi wakhalon thadoppiu haksel gi lamda nursing loriba thodang sing chingthaningai oiba yamna maru oiba amadi chokthokchaningai oiba sinpham amani Miyoiba amana pokpadagi horaga aroiba yahip talamdai fawa nursing gi achouba mateng sangi nurse asi nursing care gi lamda hena khumang chawchin bana mapal lamda leiba ana layang sang singna lamdam asi nursing bu apamba thamlakli haike Minister na makata aduna state asida hidak managi potok sing season bagi chang nongma nongagi hengalak dibasi tenghodrabadi sahi khragi matungna chawna mangjaba lakani maru oina nupi oibisingna hidak managi polam sing season bana angang oiba ngamdabagi chang wanghan bagi report leire isa isa na wakal taduna apaba kunai ama puthokna naba punna hotna minasi haiki thorom aduda health director Dr. K.S. Susi Kumar amadi College of Nursing Principal Dr. L. Surbalasu Sarukyaki. Manipur Tokli Batangdu Laitada Pibam Asida Tumduna Leramba Tauna Pava Maite Nongsa Kaya Kanglup Anigi Lan Asida Mamit Mamai Panghale Haina Social Activist Maheshur Tonawzamna Pongdokre Manipur Digital Potokpa Maite Haina Mingtuanba Social Networking Mobile Application Ama Ngasa Sobam Laikai Ayang Pali Road Youth Club SAYC the holder launch to wagi tharunga mari leinana makna hai maitai di yamna pukchal sengba amagi marakta nungsi chanan leminaba group amani miyamna maitai group ki lingjal manadi haibo apam kaya ngangnariba asi aranbo apam ni Manipur thokliba lan asida ekoi amato oina punsinaduna apunbagi saktam ama sagatpa mathau tai ngasi launch toriba mobile application asina Manipur da leiriba Maitai Purupki, Chin Inau Kudimaki, Manunda Pau Powder Pausen, Taunabada, Hena, Kudung Saragani, Nasi Putok application Asina, Maitai Purup, Punsinabagi, a Chow Lambi Amasu, Oidagani, Pundoki. Aran bang social media se achum bachu sinna bayai aphat phanna bagi damak tu sinna bayai aran bagi tu sinna bayai adubu akoi maitai app launch to tawriba sibu sagat iba mayam sina yamna phanna bagi damak ta punjinna bagi ideology da mamang thamme haira kanda maitai app sumaina launch to bagi sumaina app se hang bagi damak ta toropasida yang nasu support tawe na haiduna ai ngasima sida lakjabani Manipur Kundariba Maitai Furup Asi Kange Hairabadi Chin Kuki Narco Terrorising Asi Mutatpa Kaktana Yaroi India Constitution the Yariba Maitai Furupu Namthaga Thamliba Act Sing Sub Sandu Kumatutai Masida Sunatana Kuki Singi Village Chauto Hanbada Mateng Pangliba Village Authority Act 1956 to Sandu Kumatutai Maduna Trabadi Chin Kuki Narco Terrorising Asina Manipur Kaktanatana India the Sud threat Taurukpai Yai Haina Arpe Atawalegi National Secretary Maheshwar Thonawjamna Pundokre Nasi Eastern Sporting Club to Awanglekai na Sinduna Ima Nomarembi Community Hall the Pangthok Pataruk Suba Thagi Pambai Mifamda Akanaba Mitungland Oina Saruk Yarduna Mahakna Wapam Asi Pundokibani Mahakna Makata na Hai Jingtam Haiba Kaidoktana Singmitami Sing Wapam Ama Hektada Kundaba Yaba Honadraba illegal Chin Kuki Narco Terrorising Village Expansion Tawuda Mateng Oiriba Village Authority Act Asi Chamdo Hodrabadi Maitai na Manipurgi Lamda Hozik Chada Nipan Rom Kaktamak Kundariba Asi Sumatangi Chada 0.1 Kaktamak Ngairakpa Manipur da Tokliba conflict asina Narendra Modi Wangang de Hariba Asi CSO Singh Maira Paibi Singh Youth Singh Amadi ruling the Labour Sarkar Asi MLA Singh na political party gi Kenaba Thamdana Amato ina Pulapun Silaga Amato Oiba Pirep Pishin Matamda Narendra Modi Wangang Lakta Brayangsi separate administration Taliba Singh Logi Matung Inna Zelda Namsilu Haina demand Taubaga Loinana Manipur gi Degrati Ngakani Haina Wasak Lokibakuki MLA Tarana Makoina Saki Wasaki Wangmada Manipur Tugaida Naba Honor Labanina Manipur da Sanghalagum Haina Amato Oina Laursi Su Agreement Loktok Dragadi Su Militant Singna Equator on Sinduna Landarakpa Matamda Langakna Makoi di agreement signed Tonari Haina Laitoki Bayai Maram Aduna Su Agreement Loktok Tabayade illegal immigrants Singna State Asida Hek Changchilakpaga
ST quota phangliba asina yalomi singi hak loina matpire asigumba illegal sin ko ki narco terrorist sing asi mutattaba targadi matham khara lerga India da power threat torkani haiki thorom adu da top dusra gram panchayat ki pradhan mayang lambam surbala Birbangol college ki professor Dr. Thingbajam Bimol Singh ESA ki president Thingbajam Dhiren Singh Athopum Lalitabi Devi amadi Laitonjam Haridas na president member Singh oin saruk yaki loina kautruk ta kuki militant singa khut thokna bada laikhidraba athoba waikhom nilkamal gi apokpina mahesor thonojam da asamba khudol tamki Simayam sisu onthok tabi yate simayam si onthok traba akhoi hojik 6 to maitai group na isagi imalai ba sindabu 6 to 8% khak leiba yabase last sum ngangau da tumina sum nation laga amasu soidana ba amasu saudan ba sum nation gi bataragati last 6 to 8% lagi 0.1 da tarakani pusin harabada ngasi chorakna pung tara makharam henba adwai da jiriba manipur amadi jirigat asam anigi ngamkhai gi thong mathakta jirigat ki miyam horaktuna jirigat ki Makon Nagar ki kwa hekpa Anur Hussein Kauba me ama jiribam ki Kalinagar da thina phuruk le haibadagi khoisau naraba jirigat ki miyam na lambi da thoraktuna ngaihak National Highway lambi thingjalure adubu jiribam police amadi jirigat police na matam sana laktuna khoisau naraba miyam ki wakhan taminaduna irang adu ki amadi thinglamba lambi adu su handokhi soklaba Anur Hussein na haikibada makoi me ahum jiribam gi Kalinagar da kwa hekpa lawwa ngarang chatpani aduga ngasi ayuksu kwa hekpa lawwa chatpa matamda mahakpu miyoi kharana thina phurakpani mangonda phurakpa miyoi sing adugi mathakta chairak pibiu haina phongloki tungda jiribam police na asokpa miyoi adu jiribam hospital da layengnanaba puki hari amaromda Kalinagar laikai dagi phangba paw amana hai Anur Hussein na ngarang mahakna laikai aduda kwa hekpada electric line sing thadat lamba laikhi Maduda saubadagi phukibani hari ngasi jirigat ki member yauna phaminaduna compromise tawduna wathok adu losinkhre hari Lansu aikoi shoknagani lansu aikoina ngamnana batawgani development tawwa lepayadi haina kaksing SC ki MLA Mayanglamban Rameshwarna phongdokli wafam asingasi kakting makalakai sabal asangba parengi nauna black topping tawwa lambi ama miyamda sinaba amadi kakting lomi upper primary school gi hauji nauna sagatliba anawa sanglen thabak suriba sing yengsinbagi khongsatta MLA na pawmi sing na phonglokibani mahakna makata na hai lan tawri haiduna development work sing leptuna leiribadi aikhoigi chawkhat khongthangda khongjel tapthaba oigani maram asina paliba leingak asina lansu tawwa aduga chawkhat thorangi thabak thorom singchu leptuna chathanabagi pakhalakpa thabak thoromgi saruk ama oina ngasi nauna machine sida duna black topping tawduna semba loiraba lambi ama amadi nauna hauji sariba kakching lomi upper primary school gi building construction asi quality laina sananaba yengsinbani hauji oriba manipur gi phibam asida lengak asina indiana landarakpa kuki militant singi mathakta moreda state force amadi central force singna operation kaya leptuna chatari manipur miyamsu lan tawgadaba mafamda lan tawsi aduga aikoi miyamna leiriba mafam asidana mahusagi punsida lakhanduna development tawbada aikoi maningda leihoba yade mamang thaduna chatsi haiba lenga asi kholawga loina kakching SC gi manungda amadi manipur gi manungda development gi thabak asi horakpani lansu aikoi soknagani lansu aikoina ngamnana batawgani development tawsu lepayade haina phongdorokli लांसिना लानफम द सोंगनबा आइना मणिपुर की प्रजा दा रिक्वेस्ट तौजनिंग बसी तौगदोरिबा लानसे लानफम सिदा तौसी एट द सेम टाइम प्रजा तारिबा प्रजा लेरिबा मफम बसीददी नॉर्मल सि पुरगा डेवलपमेंट की थबक सिदी लेप यादे मरमदे कोई मनिंग द लेहुब यादे कोई ममांग थाना सकदौनी हाइबगी असिगुंबा सरकार असिगी खोलाव लोइनना कक्चिंग केंद्र की मनुंगा मदी मणिपुर की मफम द डेवलपमेंट की थबक से कोई हौजरपनी अदुगा लांजो कोई सोंगनगनी लांजो कोई नंगमनब तौगनी अमसुंग डेवलपमेंट सु लेप यादे हाइबो
Manipur May Ahumdagi Kuki Amadi Maite from Animarta Satarlan Asida Chin Kuki Narco terrorist Singna Mayumaka Mai Tadok Tuna Mahan Takan Biki Badagi Langelatuna Hoje of the Kaking Chumnangi endorsed them the Committee for Peace and Social Harmony Head Office Kaking Hangliba Relief Camp the Labor inmates in the Matang Pang Electric Nasisiu Manipur Imapanda Labor Maite Singna Pulaga Kagat Narakpa Selna Nikam Tamatam Nalakpada Marilina inmates Singna Sinanaba Blanket Sing Matang Pang Laki May Ahumdagi Chatrak Liba Irang Asina Maram Oerga Wabataraba Miam Gidamak Taragi Chechuna Sayulgi Oina Leptana Chatrak Liba Lemna Ana Layang Bagi Kem Nasisu Impal West Ki Payeng Kulda Pangtokre Kemasi Bisnupur Dagi Sekmai Fawbagi Singsang Pareng Singda Kuki Militant Singna Chatrak Liba Lan Tinganaba Pandamda Maitei Kulkayagi Kunza Singna Punsinduna Semkiba Maitei Lalu Kanglaifa Village Protection Force Ka Kusam Naduna Pangthokibani Lemna Layang Kem Aduda Taragi Chechugi Medical Kongloi Oiriba Jenemski Maikaidagi Doctor Nurse Amadi Paramedic Kangbu Singna Medicine Surgery Gynae Ortho Neuro Pediatrics ENT I Psychiatry na Singbagi Layang Zathaki Loinana ECG Sugar Test Tawgi Kudong Sabasu Panganki Amarongda Ningtam Thada Sinna Gadaba Kambal Singsu Awabataraba Kunza Singda Taragi Cheshugi Maikaidagi Mateng Oina Piki Kem Aduga Mari Lenana Taragi Cheshugi Convener Dr. Dhakesurna Lup Asigi Thomi Singna Angama Sel Amadi Pangal Putok Naduna Voluntary Oina Kongtang Sing Asi Paket Pani Kongtang Asigi Damak Kanagum Amatadagi Mateng Lode Lamdam Asida Tok Liba Irang Asina Awabataraba Kunza Singda Mateng Tauduna Tonana Haiduna Tongan Tongan ba field the labor Mewikea Ponsina Duna Taragi Sesu Asi Sembani Group Asina Pangliba Mateng Asisu Group Asida Yauriba Members Singna Masamasagi Angamba Putokna Duna Leptana Mateng Pangbi Tabak Asi Chatarakpani Haiki Impal West District Manung Sanna Lafupatera High School da DC Impal West Ki Mejeng Makada Hangliba Relief Camp that Laiba Inmet Singidamak New Era Higher Secondary School Tawal Okram Wamotabagi Managing Committee na Jonathan na Polam Kaya Amadi Matrix Kaya Ngasi Mateng Pangkre School Asigi Founder Chairman and Audit Amadi Principal Tongam Kumar na Lusingduna Chatakiba Tengbang Kongchat Aduna Sisipur Torbung Bangla Saiton Sogunu Papokpi Khoijuman Tabi Sero Wangu Sabal Amadi Kumbitera Kongdagi Mioi Chamaga Taruk Romna Sanga Pumlauduna Leiba Relief Camp Asida Ahal Singa Loina Duna Leiba Imung Humdrama Toida Mattress Humdrama Toy Amadi Tilho Alu Hawaii Amadi Tau Yauna Chana Polam Sing Tingbanki Loina Relief Camp Asida Leiba Pikliba Mahiro Nipugi Not Bog Lain na bagidabak sel oina lupa lising taragi sempam su angang singda mateng panglamki polam sing adu tengbang laduna school asigi founders chairman and audit na hai ningtam thagi matam oirakpa asida relief camp asida leiriba ahal oirba inmate kaya mompa yaudna ahing directly haiba pau media kutang da tarak padagi warbu inmate sing asida mateng kharadang da oiribasu mateng asi pangjabani relief camp asida leiriba Pikliba Mahiroi Singna Wakan Hantaba Taudana Kana Larik Paduna Ahalaman Singi Ningba Tunganaba Hono Haina Appeal Tarumki Relief Camp Asigi Managing Committee Gi Convener Su Wariba School Asigi Headmaster Ningthozam Kumarna Ningtam Thag Matam Warakpa Asida Relief Camp Committee Gi Member Singna Inmet Singi Damak Mateng Pangba Ngamdana Laklaba Polum Ama New Era Higher Secondary School Tawal na Mateng Pibiduna Imet Sing Awaba Kohan Biri Haina New Era School Gi Founder Chairman Aman Staff Pumna Pu Apen Ba Pongdoraki New Era Higher Secondary School Gi Founder Principal Amadi Managing Committee Puna Manga Tana Biduna Singulaba Kudung Tiriba Mapun Asida Coba tembang pibir pagidama Sinjari Basingi Masigi Volunteer Singi Mikaidigi Inme Singi Maut Sinjaraga Punau Kutaka Pondok Sari
ngasigi tembang khongchat aduda school asigi vice principal marangtem asukuma treasurer ningombam ongbi kamalini devi amadi atai teaching amasung non teaching staff singsu saruk yaki Saini school Imphal gi alumnus thawal awang lekai dagi asem Hemosandrabu Sasastra Simavol SSB gi Deputy Inspector General DIG gi ranked promoter le masigidamak asem Hemosandrabu Saini School Imphal Alumni Association SSIAA na thagat pagaloina tungi punsida hena maipak po oisino haina yaipa mangal pirakli Saini School Imphal Alumni Association ki President amadi General Secretary na kuyak piduna thadrok pachirol amana hai asem Hemosandra Thawal awang lekai dagi laikhidraba asem Nitya gi ahum suba machanupani mahak taramathoi suba batch da changlakhibani mahna English of Chapan Marfudani Pal da SSB the Assistant Commandant oina join tauki Dem College of Science Imphal da graduate loirba matung Nagpur University da postgraduate tauki officer ama oina anti-insurgency anti-Naxal operation border ngaksen ba internal security na singba singda lebak asigi tongan mafum kayada duty toraki mahak fort director general deski manasu fangkibaga loinana the president's medal for meritorious service su laitengkre hauze mahak Uttar Pradesh ki SSB Training Center Command Tauduna Leibani Mahaku SSB ki DIG rank the promote Torpasida Haini Laitana Nungai Pongdoli Hainasu Saini School Imphal Alumni Association gi Cherol Sida Pongdorli Nepal Suba Ayurveda Day 2023 Gamari Lenana Ayurveda for One Health Hyper Team the Nomu Ayus Free Health Camp Come Awareness Program among Asi Nambol Kendragi Manung Sanba Isok Leba Sembi Lema Girls Children Home the National Ayus Mission Nam Manipur Directorate of Ayus Lampet Pat Amadi United People's Front UP Manipur na punna kusamna pangtokre Kem adu da punna myo yankai nipan rom layangki loinana mathau taba hidak langthak singsu lem na pikhi thoronga mari lenana specialist Ayus Dr. Y Daneswari Devina phone kibada Haujik na tamta changlakpa season change torokpana thokhanba ana ayek kayadagi ngakthoknanaba pandamda layangbai kem asi pangthokpani ahalsu angangsu loina sinnaba yaba immune system kannanaba lok thungba fananabagi amadi saba thakpa tumnanabagi hidak makal tare yawba home remedies kit amasu piri kem asi atop mapam kayadasu makhatana Pangthokigani haiki every people haibagi team sida akoina kit amakhak angang sida yenjai angang oiro ahan oiro hauji winter lakpa season change tawa matam sida nada yektanaba gi akoina se sida hidak makhal taret hapsar akoina pujarapani sisine ayamba angang oiraga su ahan oiraga su pijaba yaraba immunity kanaba lok thungba khotpa phanabagi adugumba chaba thakpa tumna ba hidak se akoina masal suna hapaga kit amakak akoina angang jing sigal home sida akoina pijabani Home asibu senriba yumnam nawi kowi nupi amana hai sembi lema children home asida free medical camp pangtokpa si ngasina ahan bani masigi damak ayus ki timbu thagatpa phondokchari home asi khara manung hanjinba mafam da laibana mina khangba suwali angang sing narakpa matamda awaba mayam ama mayok nei aduna makhatana home asida camp pangtokpiu mateng pangbiu haujik iranga leibaga home asi chalaibada yamna wai aduna mayamna su mateng pangbiu haiki ngasi kem aduda ayus ki doctor sing staff nurse pharmacist sing loinana UPF ki president Andrew Pachandra auditor Ebimol secretary organization and Dinesu Saruyaki Community Medicine Department RIMS Department of Social Welfare Manipur Relief Center for the Welfare of Differently Able Persons Manipur Amadi Karang Island Development Organization Punna Kusamnaduna Health Talk Come Awareness Program Ama Pangthokre Bishnupur District Thanga Assembly Constituency Manung Chana Leiba Karangi Ibudau Kuman Pokpa Amasung Evenda Kuman Pokpi Harauba Sanglenda Pangthokiba Thoromda Department Asina Miyamda Hakselgi Matangda Piba Awareness ki sarok ama oina ahal oirba amadi healthcare facilities mapung phana phangdaba singidamak chathabani hari Community Medicine Department RIMS Head
Sanayama Debigi Lising Makada Department Asigi Health Educator M Megachandra Maitena Lusingduna Dr. Singh Amadi Medical Intern Singna Dengue Fever Malaria Osteoporosis Saru Fatabagi Breast Cancer Ki Batang Miyam the Sugaina Kanghanaba Honaki Pangtoki Watharum Adugi Matang the Social Welfare Department Ki Extension Officer L Bobo Singna High Kibada Government Differently Able Singidamak Tamliva Scheme Singi Kanava Lona Nabagidamak Tangai Fadana Disability Certificate Octopiu Department Asina State Plan Gi Makada Social Security Scheme Sing Kaya Ama Tabak Oina Paikali Masigi Manungda Differently Able Mahiru Singi Scholarship Piba Educated Unemployed Person with Disabilities Singda Unemployment Allowance PD PWD Singda Financial Assistance Piba Marriage Incentive Award Piba Persons with Disabilities Singna Semba Organization Natarga Parents Singda Granin at Piduna Mateng Kaya Tori Loina Chief Minister na CM Gi Chothar Bisingi Tengbang Scheme Hogdoktuna Persons with Disabilities Ki Punsi Mahing Fagat Hananabasu Honari Pundoki Hariba Health Talk Come Awareness Program Adugi Manungsan na Mapam Adugi Miyam da Lemna Urine Test Sugar Test Blood Group Kangdok Panasingba Kaya Pangtok Kibagaloina na Lemna Hidak Singsu Yentoki Sangnaina blood donation pangthokpa organization singi oiba pam amangasi nongthilpung amarom tabada Democratic Students Alliance of Manipur Desam head office the pangthokri mifam of voluntary blood donor organization haina mingtonba committee amasu semkhre state asigi changnaina blood donation pangthokpa organization sing adudi Helping Hands for People's Manipur, Association of Voluntary Blood Donors Manipur, Personality and Talent Development Organization Manipur, Kanglaipak News Tangbang Loop, Democratic Students Alliance of Manipur, Green Brigade Bishnupur, TYA Toronglaubi, PRO Toronglaubi, Voluntary Donors Group Manipur, Sion Helping Hands Regular Voluntary Blood Donors Group Asina Singba Kaya Yauri Mifam Sida Saruk Yakiba Signa State Asida Regular Donor Hengat Hanaba Regular Donor Singi Yaipa Torang Amadi Professional Donor Masing Hengalakpa Asina Tengnariba Kudong Sadab Sing Matangda Kupna Kananainaki Mifam the Kupna Kanaraba Matungda Committee of Voluntary Blood Donor Organizations Manipur Haiba Committee Asi Sembaga Loinana Premjit Marang Tembu Convener Soibam Noren Sarang Tem Kumarjit Amadi Mayengbam Somorjit Matena Ko Convener Sing Oina Kanki Aduga Mifam Saruk Yakipa Organization Singi Mihut Amamam Committee Asiki Executive Member Sing Oina Kanki Hari Lakadarba English Singani Kunmarigi Lok Sabha Mikal the Manipur People's Party MPP Gi Mihut Ani Tagat Nanaba Sem Sarehaina MPP Gi President Singakam Siamjaina Ngasi Pologon Maning the Labor MPP Office the Pangtok Pogim from Amada Pondokre Pogim from Aduda Mahana Makatana Hype Manipur Hosi or Pivum Amadi Tengnariba issue Asigi Matang the Parliament wa Gangbinaro mi Amata Laitaba Maramna Lakadarba 2024 Lok Sabha Mikal Asida Outer Amadi Inner Animakta MPP Gi Mihut Ani Tagatuna Yahun Nanaba Sem Sare MPP na Thadokadoriba Mihut Ani Asi Soidana Mai Fakani Haibagi Achet Pathazaba Wapam Thamki Manipur People's Party Asi Manipur Gi Integrity Nanaba Sem Kiba Kuiraba Political Party Amani Iramdam Asida Huzik Oirba Law and Order Gi Pibam Asi Adukimatik Kai Bada Natana Lairiba Political Situation Asi Nuaitaba Pawi Maram Asina Manipur Gi Integrity Kai Nanaba MPP na Lepalaitana Hotnari Makatana Su Honakigani Haiki करीगुम्बदा सिदा खाना तौबिरगा नेक्स्ट डे दा कोई पेपर यारकनी खलगा पेपर अमत यारकतबगु बतौबा मसी मते कोई ख्वाइदे हेन पेन नुंगाइतबन फावे कोई साला हाइबदि कोइना तौगिरि होनर जिबजिंदो कायम कानम खंगदबगि फिमा हेक लाइबसे यारिम गैजे को प्रेस की कांगबजिंदो कोइ नोन हाइजरी कोइ करीगुम तौकान कोइ गिजु यिंगबिरगा हापियु कोइना अदे कोइना हाइबदा हेजनगिबा द वालो India Langana Home Guard Scenery but duty asi Todang Yamaschawi
Homeguard singna isagi ithau masak khangna thodang lobo mathau tai haina Manipur Homeguard Employees Welfare Association gi President Wai Mangina phongdroli luang changbam da leiba association asi office tanga si pangthokiba paumi singa unabada Wai Mangina hai police singi mateng pangduna leiba asigi internal security ngakpada Homeguard singi thodang sauna lei masida natana Manipur Homeguard Act and rule the yauriba guidelines singi matung ina hiram kayada state asagi Homeguard singna thodang yaduna thabak thorom sing pangthokli state asida hojik thokliba lan asida atopa maru oiba sinpham singda leiba mioi singna wabam Homeguard singsu wari Supreme Court ki pautak matung ina Homeguard singbusu police personnel singna phangba khudong saba sing sap chana phangalu Hairabani adubu Manipur Homeguard singidik ngasi fawda ration money phangdabata natana 7 pay fawa pung phana chatnadri loinana leibak asigi lengak na Homeguard singda sanariba thodang asi chawi maram asina Homeguard singna masagi mathau masak khana pangthokpu mathau tai madu khaktada lengak amadi authority na su Homeguard singi thodam hena masak Khanglakuna Homeguard singna matam kuinadagi tandun lakpa seniority promotion guidelines amadi Manipur government employees list yauna taliba tongan ba demand sing thabakta soidana onthorakani thajai haiki amromda Homeguard personnel listing anirom leiba association asina chahi humpu pharakpaga iroina Homeguard singna chahi asida pangthokiba thabak thorom sing ningsingnaba Pandamda lakadoriba anoba chahigi calendar amasuk ngasi phongkhre akhoi isana khangna isagi thause koi pangthoksi isagi thabak maman yauna matam chana tausi adu orebadi sarkar na chu akhoi gi awaba punamuse khangwiraga soidana magi leiriba khudong chadaba mayam asi kongnaba silakani haibase ai association gi maikei degi ai gi chena thajajabani All Manipur United Clubs Organization ki meeting makada United Clubs Organization of Bishnupur District UCOBID ki FX Organization oiba Khorak Nomaikong United Clubs Organization na sinduna ngasi November ki tang 5 2023 ing Nomaijing numit ki nungtil pung amata matamda amukona paringnaina chathajarakpa Way Forward campaign Khorak Nomaikong Committee Hall da pangthokre The Buddhi Advisor KSNU COG Prem Kumar President and Santi Kumar Secretary W Vasanta President Yukobitki and Lalita President Mairapai Khodak na President Member Oiki Campaign Asige Marueba Wangang Loi Oina Loitongwam Ibo Tombi President Ahmed Ko Laisram Krishna Chandra Secretary Publicity Amukona Saruk Yaduna Marueba Wapam Singh Thamduna Phongdokibada hojik oiriba iramda Manipur asigi phibam asi yamna tangdu laita handaba phibam amada leire sanglabam matamgi lengak lona tambiramba amata oina panminnabagi machat adu kaitharaktuna apunbagi saktam amadi lamgi ngamkhaida akanba sapuba pirakliba asibu mamutana nainaduna khaminnaba amadi thengnaba tai oirakliba phibam kohanduna tung koina hingminnawa yagadaba lambi ama thiba haibasi yamna maru oiba ama oibana amukona Bharat Laingaki Prime Minister Narendra Modi da demand nipan jawba memorandum ama pikhiba asi miyamga punna tangkak kaya changna dainamina duna amata oiba agenda ama thaminasi haiba wafam adu amukona miyamda thamjari punamak asibu mamutana khangminna duna hojik oiba phibam asi yenglaga Tungkoina ingna signa panminaba yaba achumba lambigi mayon thiminaba yananaba amukona hotna jariba asida miyamna mateng pangbiu haiki State asida hojik thokliba lan asi lochil halnge hairabadi aikoi khudima amato ina hotnaba tangai fade tokhaiba wakhalon singna mang tharaga adumak makhatana chatlabadi lan lochinbada ngambagi mathakta Mighty Narabagi Machak Amasu Oigani Haina Hangang United Clubs Organization General Secretary S. Tondangna Phongdorkli Wafam Singasi Hukona Sinduna Hangang Makhalekai de Leba Model Club ki Multipurpose Hall the Pangtokiba Tarhum the Suba Educational Meriters and Sports
Achievement Award 2023-24 yanthokpagi thoramda phongdokhibani thoram aduda chahi asida haidokhiba class 12 examination da mark wangna mai palakraba mahiroi contractor class 10 gi mahiroi nipunithoi amadi laibak asigi mingchat purakraba sanor kuntrama toida achamba khudol piduna ikai khunu otkhi thoramgi matang da wangala duna s tondang na hai lisang sitna hukona mahiroi amadi sanor singbu puning thawatuna lakli club ki thaupuba sing asi sel panglaga miyam gi thabak tawwa sel phanglaga miyam gi thabak tawwa nate kathokpa amaga loinana miyam gi yaifana ba thabak tawribani horokli bana singna Maihorul da lairamba lamdam asigi chatnabi sing kauthokpa chumloi loinana state asida thokliba irang asida ngasi political parties dagi horaga CSO students organization yauna lup kayana mana thokpa mawongda lan thengnak asina micham miyam kok ngaure karamba lup natraga party order illaga thabak tawgadabno khanbada awam oire maram asina thokliba lan asigi chapchaba warosil ama purakpa ngamnanaba amatto oina lepminasi haiki मेरा पे क्लब तुंगा ले रखा दिया कोई अमत का चौखट पे यार मीने जो खुदों चावल लोग की नहीं है तो ना आई की मोर ओने दी आई कोई डेवलपमेंट पामे आई कोई शांति पामे आई कोई इसी ने ना उन्हें आई वो की थाजन ना बतो आई कोई लेमिनेसी हाई बसे नसी के ऐसे को लोग 13 एजुकेशन एंड मिलिट्री अवार्ड अमके अवार्ड इसी अवार्ड से था हंगांग यूनाइटेड क्लब ऑर्गेनाइजेशन की मौज सिलकांदा सेक्रेटरी में होइना आई मियाम दा हाई ब पाउजेन मिसेस से मियाम दा पिहन निंगी हाइना आई को वाफम थमजरी Irong Sesaba Development Forum gi Mangasuba Foundation Day gi thorum loinana Hanif Saha Memorial Outstanding Award 2023 ngasi lanthokre Irong High Madrasa da Pangtokyo Foundation Day amadi mana lanthokpui thorum da Kangpokpi District ki Bungtet Siru gi SDO BDO Muhammad Hefazuddin ICDF ki President Muhammad Amir Hussain Irong High Madrasa gi Headmaster Muhammad Islamuddin Madrasa Mazahirul Ulumgi Mohatamin Maulana Abdul Manam Madrasa Jamaitut Tahirat ki Mohatmin Maulana Junab Ali AMSO gi President KS Ayub Saha UBCT gi President Muhammad Janab Ali SA Educational Institute Irong Sesaba gi Principal SM Azizur Rahman Pinnacle Academy Irong Sesaba gi Principal Muhammad Hefazuddin Concept Chemistry Classes C3 gi founder Dr. Rami Khan Amadi TG Higher Secondary School gi lecturer Mira Saha Korina President Member Singh Oina Sarup Yaki Thoram Aduda Handak Lauthok Class 10 Amad 12 ki exam da Mark Wangna Fangduna Mai Pala Kraba Mahiru Singh National Amadi International gi Thak da Medal or Kraba Manipur gi Mingchat Pura Kraba Sanroi Singh NET ki exam da Wai Faktuna MBBS Tamlagada Mahiru Singh Amadi Forum asina sinduna pangthokiba third by subject competition 2023 da makok mathang tarakraba mahiroi sing yauna punna mahiroi chamaga amada manapi duna pungning thawatki Haujik lamdam asida oktanaba laina African swine flu laichat chandokliba asibu tingnanaba Manipur gi veterinary department na akanba thabak paikatli Imphal West ki manung da leiba khongampat awang lekai dagi Songtham Dhruva Tarana Mahaki Chingya da tauba piggery farm da ok anaba yorokpadagi ngasi phumbagi thabak chathakre farm asida leiba ok asiba yauna anaba chahumlom kom tauduna phumbagi thabak chathaki hiram asigi matang da farm asigi mapu Songtham Dhruva Tarana hai haukiba thada mahaki farm da ok asiba yorokpadagi veterinary department da pau Pira batungda ok adubu postmortem pangthok la batungda haiba African swine flu lainan nare haiba khanglakpani masigi batungda department asigi pautak ki matung inna mapam asida lairiba oksing mapam sana phumjin naba pautak pirakpagi matung inna ngasigi thabak asi pangthokpani hojik farm asida ok masa yauna punna ok chatruk lom lairi haiba sing asisu phumnanaba honagani phondoki haiba thabak sing aduda veterinary department gi officials laktuna action ki sin haure sigi hojingai marak sida
हाइबदी आइगे हाना टोटल सिंग अराउंड 600 मोले मने अदबो हजिक्सी हॉकी केनोसिदा इन खनबदा अराउंड अप्रोक्सीमेटली 300 स्माइना लेयने काले इंक्लूडिंग फिटनेस अखोगी कलिंग ऑपरेशन तब होबो नुमिसिदा अदुगा आइना ngasi si hobasi 2015 dagi gi piggy farming ja hobani adubo sigi chingi side si wangmada adu si Imphal West area ni adu 2018 da ina sida shift tor मिजोरम की महुसा की फजब अमरी इना खुलब नाटपो पलदुना प्राइम मिनिस्टर नरेंद्र मोदी ना हाइकिबदा स्टेट असी मालेम की लमकोइबसिंगी पथुंग अमा ओइननबगी मचा क्या लई वीडियो द पाउजल अमा थारना मिजोरम की मियाम द प्राइम मिनिस्टर मोदी ना हाइकि बीजेपी ना मिजोरम बो थोइदोक हेंडोक मफम अमा ओइननबा वारेप लौरे बीजेपी ना लुचिंगबा सेंट्रल गवर्नमेंट ना मिजोरम की दमक तौखिब थवक थवम सिंगबो पलदुना प्राइम मिनिस्टर मोदी ना हाइकि रेलवे नेटवर्क्स हक्सेल की खुदों साबसिंग साना खोटनबदा चौकटनबा अमदी अतै हिरम कयादा चौकट थौरांगसिंग लौकटकी नवंबर 8 सीट निफु लेबा मिजोरम असेंबली मिखल की भोट थादनगदौरिबनी भोट मसिंग दिसंबर 3 दा थीगनी हौजिक लेंगाक लिबा चीफ मिनिस्टर जोराम थंगा की गवर्नमेंट असी दिसंबर 38 टर्म सुरगनी हारि आइन थिंक्रब 6 for Justice SFJ की फाउंडर निहायना खंगनरिबा टेररिस्ट गुरपतवंत सिंह पुन्नमना चलिबा था नवंबर 14 दा एयर इंडिया एयरक्राफ्ट तोंगदनबा 6 सिंह दा महांगना थादोरपा अनौबो वीडियो अमना खंगलखरे नवंबर 14 दा एयर इंडिया ऑपरेट तौबा यालोय हायना सुमहांगना क्लेम तौरी अमदी दिल्ली की इंदिरा गांधी इंटरनेशनल IGI एयरपोर्ट नवंबर 18 असी थिंजिनगनी अमदी ममिंगसु होंगलगनी नुमित असिदा क्रिकेट वर्ल्ड कप की फाइनल सु सानगदरुबनी हाइनसु महांगना थादोरपा वीडियो अदुदा खंगलकली SFJ की चिप पन्नमना थ्रेट तौरकपा असी मसिना अहानबा नते ममांग था सेप्टेम्बर दसु कनाडा दा लेबा हिंदू कनाडियन सिंगबु लेबाक अदु थादोक्तुना चटखिनरबा महांगना हायरखिबनी इजराइल हमास की लान असी अरब वर्ल्ड ना सीजफायर अमगिदमक हायरखिबा अदु यूनाइटेड स्टेट्स अमदि इजराइल ना यानिंगदबगा लोइनना थांजगी नुमिदांग द रिफ्यूजी कैम्प अमदा इजरायली लानमीना लंदादुना मियोय 39 हात्रे हाइना हमास ना लेंगाक लिबा गजा स्ट्रिप की लेंगाक हेल्थ मिनिस्ट्री की वंगांग लोय अमना फोंदोखि लान असिदा गजा द मी सिबगी मसिंग हेंगलकपा असिदा पैलेस्टीनियन सौगतपसिंगना था अमा फरकलबा लान असी लोचिन हननबगिदा मालेंग मिफम कयादा प्रोटेस्ट अथक्रे US सेक्रेटरी ऑफ स्टेट एंटनी ब्लिंकन जोर्डान द अरब फॉरेन मिनिस्टर सिंग उनदुना लान असिगी मरमदा वारी सानख्रबगी मतुंगदा अनौब अटैक असी चथरखिबनी इजरायली प्राइम मिनिस्टर बेंजामिन नेतन्याहू गसु एंटनी ब्लिंकन गा उनख्रबनी उनबा अदुदा हमास न फाजिन थमलिबा होस्टेज सिंग थादोलक्त्रिबा फावबा लान लेपगे वफम लेते हाइना नेतन्याहुना फोंदोख्रबनी लांद लैखिद्रबा सिंग लौथोकपा याहननबा इजिप्ट अमसुंग कतरना प्रपोज तौरक्लिबा वफम सिंग अदुसु इजरायलना यानिंगदबगुम तौरी हारि इजरायलना फाजिन थमलिबा सिंग हमासना फाजिलबा होस्टेज सिंग एक्सचेंज तौनबगे प्रपोजल तौखिबनी सानबगी पाव मणिपुर यूनिवर्सिटी की बेयंग मखादा JCRE ग्लोबल कॉलेज बहुपरान सिंधुना कॉलेज असिदंग असि पांगथोकिबा द असम अरुण कुमार सिंह MU इंटर कॉलेज टेबल टेनिस मेंस एंड वुमेन टूर्नामेंट 2020-24 ngasi नुपागिदा खा मणिपुर कॉलेज कचिंगना चैंपियन ओइख्रे मणिपुर यूनिवर्सिटी अमसुंग स्टैंडर्ड कॉलेज कोंगबना मतंग सिना फर्स्ट रनर्स अप अमदी सेकंड रनर्स अप ताख्रे नुपीगिदा JCRE ग्लोबल कॉलेज बहुफराना चैंपियन रीजनल कॉलेज लिलोंग अमसुंग SK वुमेन कॉलेज नंबोलना फर्स्ट रनर्स अप अमदी सेकंड रनर्स अप ताख्रे अरोइबदा मरोयपो अमुहन्ना बिष्णुपुर डिस्ट्रिक्ट की रिलीफ कैंप लेरिबा इनमेट अंगांसिंगिदमक्ता बिष्णुपुर डिस्ट्रिक्ट रिलीफ कैंप स्पोर्ट्स प्रोग्राम यूथ अफेयर्स एंड स्पोर्ट्स मिनिस्टर गोविंदास कोंथौजमना हौदोख्रे मैतै हाइना मिथोनबा सोशल नेटवर्किंग मोबाइल एप्लीकेशन अमा ngasi मैसुर थौनावजमना लॉन्च तौख्रे लांसु सोकनगनी अखोइना ngamnabsu tawgani development tawbusu lepa yade haina kakching SC gi MLA M Rameshwarna haikre
loinana BJP na Mizoram bu thoido hendok pop pom ama ohinana ba warep laure haina Prime Minister Narendra Modi na video da Mizoram miyam da paujal pikre ngasigi dabakta di paudam pijaba matang asida luchinjare meja kabir ba khwai puno pu amuka na khurumjari